ꯑꯩꯗꯤ ꯍꯤꯡꯒꯣꯜ ꯆꯪꯕ ꯃꯥꯜꯂꯦ ꯈꯜꯂꯨꯔꯦ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯣ ꯀꯩ ꯍꯥꯏꯅꯤ ꯅꯖꯔ ꯆꯪꯗꯅꯕꯒꯤꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯨꯡꯉꯣꯁꯦ ꯄꯤꯛꯏꯉꯩꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯕꯤꯟꯗꯤ ꯌꯥꯝ ꯄꯥꯛꯅ ꯅꯝꯕꯤꯕꯀꯣ ꯀꯣꯏꯔꯝꯃꯦꯕꯀꯣ ꯏꯆꯥꯊꯣꯏꯕꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏ ꯈꯔ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯍꯦꯜꯂꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯟꯗꯛꯇꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯒꯤ ꯁꯥꯏꯠ ꯑꯃꯗꯅꯦꯕ ꯑꯗꯣ ꯑꯁꯤꯒꯩꯁꯤꯗ ꯀꯩꯅꯣ ꯂꯪꯈ꯭ꯔꯦ ꯐꯗꯤꯒꯣꯝ ꯂꯪꯈ꯭ꯔꯦꯀꯣ ꯐꯗꯤꯒꯣꯝ ꯑꯍꯥꯟꯕ ꯂꯪꯉꯤꯅꯦ ꯍꯟꯗꯛ ꯆꯍꯤꯒꯤꯀꯣ ꯑꯗꯣ ꯅꯨꯡꯗꯥꯡ ꯑꯃ ꯇꯤꯡꯁꯜꯂꯦ ꯐꯗꯤꯒꯣꯝꯗꯣ ꯇꯤꯡꯁꯜꯂꯒ ꯅꯣꯡꯉꯥꯜꯂꯒ ꯂꯧꯈꯠꯂꯒꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯒ ꯂꯪꯁꯜꯂꯒ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯊꯛꯇ ꯑꯃꯨꯛꯀꯣ ꯂꯩꯕꯥꯛ ꯃꯀꯨꯞꯅ ꯇꯧꯔꯒ ꯃꯊꯛꯇ ꯑꯃꯨꯛ ꯀꯨꯞꯁꯜꯂꯦꯕꯀꯣ ꯆꯥꯏꯔꯒ ꯇꯧꯔꯒ ꯀꯨꯞꯁꯜꯂꯦ ꯑꯗꯩꯗꯤ ꯁꯤ ꯀꯨꯞꯄ ꯂꯣꯏꯔꯒ ꯏꯁꯤꯡ ꯈꯤꯇꯪ ꯆꯥꯏꯕꯤꯔꯦꯀꯣ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯒ ꯑꯩ ꯂꯥꯁꯤꯅꯀꯣ ꯂꯣꯏꯅ ꯊꯨꯡꯅꯕ ꯀꯨꯞꯄꯛꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯁꯥꯎꯟ ꯃꯌꯥꯝ ꯊꯣꯛꯏꯁꯦ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯤꯕꯀꯣ ꯑꯗꯨꯗꯨꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯇꯥꯔꯦ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯂꯥꯟꯅ ꯀꯨꯞꯁꯜꯂꯒ ꯑꯗꯩꯗꯤ ꯊꯝꯗꯣꯏꯅꯦ ꯈꯔꯅꯤꯀꯣ ꯊꯝꯃꯒ ꯑꯗꯨꯒ ꯑꯗꯨꯝ 5-6ꯅꯤ ꯑꯗꯨꯃꯥꯏꯅ 7ꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯃꯒ ꯑꯗꯒꯤꯗꯤ ꯃꯇꯣꯟ ꯆꯣꯡꯉꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯗꯣꯛꯄꯤꯗꯣꯏꯅꯦꯕ ꯀꯩꯅꯣꯁꯦ ꯂꯥꯁꯦꯀꯣ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨꯒ ꯄꯣꯠ ꯊꯥꯕ ꯀꯃꯥꯏꯅ ꯊꯥꯏꯌꯦꯅ ꯈꯪꯗꯕ ꯐꯗꯤꯒꯣꯝ ꯀꯃꯥꯏꯅ ꯂꯪꯉꯤ ꯈꯣꯠꯂꯤ ꯈꯪꯗꯕ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯒꯤꯗꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯒ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯨꯝ ꯇꯧꯔꯒ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨꯁꯦ ꯃꯌꯥꯝ ꯍꯧꯒꯗ꯭ꯔꯥ ꯍꯧꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦꯕꯀꯣ ꯃꯌꯥꯝꯅꯗꯤ ꯍꯥꯏꯅꯩ ꯐꯗꯤꯒꯣꯝ ꯑꯩꯈꯣꯏꯅ ꯂꯧꯔꯛꯄ ꯗꯨꯀꯥꯟꯗꯨꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨꯗꯣ ꯍꯧꯕ ꯋꯥꯠꯂꯤ ꯍꯥꯏꯀꯣ ꯌꯦꯡꯁꯤ ꯍꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯨꯝ ꯌꯦꯡꯁꯤꯕꯀꯣ ꯑꯗꯣ ꯂꯥꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯅ ꯊꯝꯃꯦ ꯑꯗꯣ ꯂꯥꯁꯦ ꯃꯊꯛꯇ ꯑꯃꯨꯛ ꯑꯩ ꯀꯨꯞꯁꯜꯂꯛꯈꯤꯅꯦꯕꯀꯣ ꯃꯌꯥꯝ ꯀꯣꯟꯅꯒ ꯑꯃꯨꯛ ꯂꯥꯗꯣ ꯀꯛꯑꯒ ꯑꯃꯨꯛ ꯃꯌꯥꯝ ꯑꯃ ꯀꯨꯞꯄꯛꯈꯤꯅꯦꯕꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯑꯩꯈꯣꯏꯒꯤ ꯀꯪꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯒꯤ ꯍꯪꯒꯥꯝ ꯂꯩꯔꯦ ꯑꯩꯒꯤ ꯍꯪꯒꯥꯝꯗꯣ ꯅꯣꯡ ꯌꯥꯝ ꯆꯨꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯍꯪꯒꯥꯝꯁꯦ ꯃꯔꯛꯇ ꯌꯥꯝꯅ ꯁꯤꯕ ꯌꯥꯎꯔꯦꯀோ ꯑꯗꯨꯗꯨꯅ ꯍꯪꯒꯥꯝꯁꯦ ꯌꯦꯡꯕꯗ ꯐꯖꯗ꯭ꯔꯦ ꯃꯔꯛꯇ ꯂꯜꯂꯒ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯒꯤ ꯆꯤꯅꯥꯗꯣ ꯃꯌꯥꯝ ꯅꯍꯥꯟ 2 ꯈꯛꯇꯪ ꯄꯥꯟꯕꯗꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯌꯥꯝ ꯑꯇꯩ ꯃꯌꯥꯝ ꯄꯥꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯆꯤꯅꯥꯁꯦ ꯃꯨꯟꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯊꯣꯏꯕꯤꯅ ꯆꯤꯅꯥ ꯆꯥꯔꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯌꯥꯝꯅ ꯐꯦꯚꯔꯦꯠꯅꯤ ꯆꯤꯅꯥꯁꯤꯀꯣ ꯑꯗꯣ ꯁꯨꯡꯃꯨꯟ ꯃꯨꯟꯗ꯭ꯔꯦꯕꯀꯣ ꯁꯤꯒꯅ ꯀꯩꯅꯣ ꯂꯩꯔꯦ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯈꯔ ꯑꯩꯅ ꯑꯗꯨꯝ ꯊꯥꯖꯤꯟꯕꯅꯦꯕ ꯎ ꯃꯣꯔꯣꯛꯁꯨ ꯌꯥꯎꯔꯦ ꯍꯒꯤ ꯃꯣꯔꯣꯛꯁꯨ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯑꯉꯧꯕꯤꯗꯣ ꯑꯗꯨꯁꯨ ꯌꯥꯎꯔꯦ ꯁꯤꯒꯅ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯂꯩꯔꯦ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯇꯤꯟ ꯌꯥꯝ ꯆꯥꯏꯕꯀꯣ ꯇꯤꯟ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯀꯗꯕꯗꯣ ꯇꯤꯟ ꯍꯤꯗꯥꯛꯇꯣ ꯂꯧꯗ꯭ꯔꯤ ꯑꯗꯣ ꯇꯤꯟ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯇꯕ ꯌꯥꯔꯔꯣꯏꯕꯀꯣ ꯈꯥꯃꯦꯟ ꯄꯥꯝꯕꯤꯁꯤꯗꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯅ ꯍꯪꯒꯥꯝ ꯆꯔꯥ ꯈꯔꯁꯨ ꯂꯪꯉꯒ ꯊꯝꯃꯦ ꯑꯃꯨꯛ ꯍꯪꯒꯥꯝ ꯊꯥꯕ ꯍꯧꯗ꯭ꯔꯣꯕꯅꯦꯕ ꯑꯗꯨꯒ ꯑꯁꯤꯒꯅ ꯆꯤꯅꯥ ꯄꯥꯝꯕꯤ ꯆꯤꯅꯥ ꯑꯃꯁꯨ ꯁꯤꯗ ꯄꯥꯜꯂꯒ ꯂꯩꯔꯦ ꯆꯥꯎꯔꯦꯀꯣ ꯑꯗꯨꯒ ꯃꯈꯥꯗꯁꯨ ꯆꯤꯅꯥ ꯑꯃ ꯄꯥꯜꯂꯦ ꯁꯤꯅ ꯈꯤꯇꯪ ꯄꯤꯛꯏ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯑꯩꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯖꯅꯝꯅꯤꯀꯣ ꯃꯌꯥꯝ ꯂꯦꯜꯂꯒ ꯃꯌꯥꯝ ꯌꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯅꯧꯕ ꯃꯌꯥꯝ ꯆꯣꯡꯈꯠꯂꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯈꯔꯁꯨ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯔꯁꯨ ꯂꯩꯔꯦ ꯑꯁꯤꯁꯨ ꯐꯖꯈꯠꯂꯦꯀꯣ ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯩꯅ ꯍꯪꯒꯥꯝ ꯊꯥꯕꯒꯤ ꯇꯧꯕ ꯍꯧꯔꯦ ꯑꯩꯅ ꯅꯍꯥꯟ ꯈꯔ ꯑꯃ ꯇꯧꯔꯦ ꯑꯗꯩ ꯗꯥꯅ ꯑꯃꯨꯛ ꯈꯔ ꯇꯧꯕꯤꯔꯦꯀꯣ ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯃꯨꯛ ꯑꯩꯒꯤ ꯕꯦꯔꯗ ꯀꯩꯅꯣ ꯇꯧꯕ ꯁꯝꯕꯟꯗ ꯁꯦꯕꯣꯠꯁꯦ ꯃꯅꯤꯄꯨꯔꯗ ꯀꯩ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯦꯕꯣꯠ ꯍꯥꯏꯀꯣ ꯑꯗꯣ ꯁꯦꯕꯣꯠꯁꯦ ꯐꯨꯗ꯭ꯔꯤꯠ ꯐꯨꯅ ꯃꯄꯥꯟ ꯁꯥꯔꯦ ꯑꯗꯨꯒ ꯄꯥꯟꯕꯗꯤ ꯌꯥꯝꯅ ꯃꯄꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯄꯥꯟꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏꯗꯦꯕꯀோ ꯑꯗꯨ ꯑꯣꯏꯔꯒꯁꯨ 5-6 ꯑꯗꯨꯝ ꯄꯥꯜꯂꯦ ꯑꯗꯨ ꯃꯌꯥꯝꯁꯤꯗꯁꯨ ꯁꯤꯗꯁꯨ ꯃꯈꯔ ꯌꯥꯟꯊꯔꯒ ꯂꯩꯔꯦꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯦ ꯈꯔ ꯀꯣ ꯑꯗꯨꯒ ꯈꯔ ꯄꯤꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯗꯨꯅ ꯄꯣꯠ ꯊꯥꯔꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯣꯠ ꯄꯥꯜꯂꯛꯄ ꯃꯍꯩ ꯄꯤꯖꯕꯁꯦ ꯌꯥꯝ ꯊꯤ
ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯃꯌꯥꯝ ꯑꯁꯦꯡꯕ ꯄꯣꯠ ꯊꯥꯕꯁꯦ ꯑꯩ ꯍꯥꯟꯅ ꯊꯥꯕ ꯍꯩꯔꯝꯕ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯣꯠ ꯊꯥꯕ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯒꯥꯟꯗ ꯃꯨꯠ ꯊꯣꯛꯑꯦ ꯊꯣꯡꯒꯥꯟꯗ ꯊꯣꯛꯏꯁꯤꯅ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯏꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯥꯗ ꯂꯩꯔꯦꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤꯁꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯪꯗꯦꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯥꯅ ꯊꯕꯛ ꯁꯨꯔꯤꯁꯤ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯂꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯝꯕꯤ ꯗꯣ ꯃꯇꯣꯟꯗꯣ ꯊꯤꯡꯒꯠꯂꯒꯀꯣ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯥꯗꯕ ꯀꯩꯕ ꯐꯥꯂꯣꯡ ꯄꯤꯗꯕꯗꯣ ꯑꯗꯨꯁꯨ ꯄꯤꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯗꯥꯅ ꯃꯥꯒꯤ ꯑꯗꯨꯒꯤ ꯌꯨꯝꯕꯤꯗꯣ ꯑꯣꯏꯅꯕꯒꯤ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯒ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯏꯁꯤꯡ ꯂꯣꯏꯅ ꯀꯪꯈ꯭ꯔꯦ ꯕꯣꯔꯥꯛꯅ ꯂꯣꯏꯅ ꯆꯤꯡꯈ꯭ꯔꯦꯕꯀꯣ ꯏꯁꯤꯡ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯗꯨꯅ ꯄꯨꯡꯀꯪ ꯀꯪꯉꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯁꯤꯒ ꯄꯣꯠ ꯊꯥꯕ ꯐꯥꯎ ꯌꯥꯔꯅꯤꯀꯣ ꯐꯗꯤꯒꯣꯝꯒꯨꯝꯕ ꯑꯗꯩꯗꯤ ꯀꯣꯕꯤ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯊꯥꯕ ꯌꯥꯅꯤ ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯩꯈꯣꯏ ꯗꯥꯁꯦ ꯂꯩꯔꯦ ꯗꯥꯁꯦ ꯀꯣꯟꯅ ꯎꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯃꯥ ꯎꯈꯔꯦ ꯑꯗꯣ ꯃꯥ ꯀꯔꯤꯝꯇꯗꯤ ꯍꯥꯏꯗꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯉꯥꯅꯨ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯟ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯟꯁꯦ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯁꯜꯂꯦ ꯁꯖꯤꯛ ꯆꯥꯕ ꯌꯥꯝꯅ ꯃꯆꯤꯟ ꯐꯠꯇꯕꯤꯗꯣ ꯑꯣꯏꯔꯦꯕꯀꯣ ꯍꯥꯟꯅ ꯆꯥꯕ ꯌꯥꯝ ꯐꯔꯝꯃꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯕ ꯍꯦꯟꯕꯗꯒꯤꯀꯣ ꯆꯥꯕꯁꯤ ꯌꯥꯝ ꯈꯜꯂꯒ ꯄꯣꯠꯁꯦ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯡ ꯈꯔ ꯀꯪꯁꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯃꯨꯛ ꯃꯥꯏ ꯊꯕꯛꯁꯦ ꯂꯣꯏꯅ ꯌꯨꯝꯗ ꯂꯥꯛꯑꯦ ꯌꯨꯝꯗ ꯍꯥꯏꯗꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯗ ꯃꯃꯤꯠꯀ ꯈꯞꯆꯜꯂꯝꯃꯤ ꯃꯥꯁꯦꯀꯣ ꯑꯁꯤꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯤꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯃꯨꯛ ꯋꯥ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅ ꯑꯃꯨꯛ ꯑꯗꯨꯝ ꯍꯔꯥꯎꯃꯤꯟꯅ ꯑꯗꯨꯒ ꯊꯕꯛꯁꯨ ꯑꯗꯨꯝ ꯍꯔꯥꯎꯅ ꯑꯗꯨꯝ ꯁꯨꯃꯤꯟꯅꯩ ꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯅꯦ ꯀꯦꯕ ꯀꯥꯟꯗꯅ ꯀꯦꯕ ꯁꯨꯕ ꯃꯇꯝꯗꯅ ꯁꯨꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯁꯦ ꯏꯔꯨ ꯃꯥꯏꯊꯖꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯗꯥꯒꯤ ꯐꯨꯔꯤꯠꯁꯦ ꯑꯁꯤꯅ ꯅꯦꯛꯁ ꯗꯦꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯐꯨꯔꯤꯠꯁꯦ ꯑꯩꯅ ꯂꯤꯠꯁꯜꯂꯒ ꯐꯤ ꯐꯧꯕ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯩꯅ ꯏꯔꯨꯖꯕꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯨ ꯑꯩꯅ ꯐꯧꯕ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯅ ꯀꯦꯞꯆꯔ ꯇꯧꯍꯧꯕꯅꯦꯕꯀꯣ ꯑꯩꯗꯤ ꯈꯪꯗꯦꯕ ꯃꯥ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯂꯧꯏ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯤꯗꯅꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯩꯗꯤ ꯍꯤꯡꯒꯣꯜ ꯆꯪꯕ ꯃꯥꯜꯂꯦ ꯈꯜꯂꯨꯔꯦ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯣ ꯅꯪ ꯀꯩ ꯑꯩꯕꯨꯗꯣ ꯑꯗꯨ ꯂꯩꯁꯜꯂꯒꯦ ꯑꯗꯨ ꯀꯩꯗꯧꯅꯣꯕ ꯈꯨꯗꯥꯡꯁꯦ ꯎꯕꯗ ꯂꯣꯏꯔꯦꯀꯣ ꯑꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯝꯗꯥꯏꯁꯤꯗ ꯇꯜꯂꯤꯌꯦ ꯀꯦꯃꯦꯔꯥ ꯂꯣꯏꯁꯜꯂꯨ ꯑꯩ ꯈꯨꯐꯖꯕꯅꯤꯅꯦ ꯄꯛꯆꯩꯅꯦ ꯅꯪꯉꯣꯟꯗ ꯄꯛꯆꯕ꯭ꯔꯥ ꯑꯗꯨ ꯃꯆꯨꯗꯣ ꯐꯖꯩ ꯅꯪꯉꯣꯟꯗ ꯄꯥꯈꯤ ꯃꯥꯜꯍꯧꯔꯦꯀꯣ ꯑꯁꯦꯡꯕ ꯉꯁꯥꯏꯗꯤ ꯑꯃꯥꯟꯕ ꯑꯃ ꯂꯩ ꯈꯜꯂꯦ ꯄꯥꯈꯤ ꯑꯣꯏꯌꯦ ꯄꯥꯈꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯂꯧꯕꯨꯛꯇꯣ ꯑꯩꯈꯣꯏ ꯂꯧ ꯎꯍꯧꯗ꯭ꯔꯦꯕꯀꯣ ꯑꯁꯤꯒꯤ ꯐꯩꯗꯣꯝꯁꯤꯃ ꯑꯩꯈꯣꯏ ꯂꯧ ꯎꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯍꯤꯡꯒꯣꯜ ꯀꯣꯏꯕꯒꯤ ꯇ꯭ꯔꯦꯛꯇꯔ ꯑꯆꯧꯕꯗꯣ ꯂꯥꯛꯄ ꯍꯧꯔꯦ ꯈꯣꯏꯕ ꯍꯧꯅꯔꯦ ꯑꯩꯈꯣꯏ ꯁꯤꯗꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯤꯡꯒꯣꯜ ꯌꯥꯝ ꯉꯟꯅ ꯍꯤꯡꯒꯣꯜ ꯀꯣꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯈꯣꯏꯗꯣꯛꯍꯜꯂꯦ ꯃꯌꯥꯝ ꯈꯣꯏꯅꯕꯗꯨꯗꯀꯣ ꯑꯩꯈꯣꯏꯁꯨ ꯈꯣꯏꯗꯣꯛꯍꯜꯂꯁꯤ ꯈꯣꯏꯗꯣꯛꯑꯒ ꯑꯗꯒꯤꯗꯤ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯊꯥꯅꯕꯒꯤ ꯇꯧꯔꯁꯦꯅꯀꯣ ꯂꯝꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯛꯏꯌꯦꯕꯀꯣ ꯃꯌꯥꯝ ꯀꯤꯌꯥꯔ ꯃꯈꯥꯏ ꯑꯃ ꯈꯔ ꯍꯦꯟꯀꯛ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯩꯗꯣꯝꯁꯤꯃꯗꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯈꯣꯏꯗꯣꯛꯍꯜꯂꯦ ꯐꯖꯅ ꯈꯣꯏꯗꯣꯛꯍꯜꯂꯦ ꯑꯅꯤꯔꯛ ꯍꯟꯅ ꯃꯣꯏ ꯈꯣꯏꯕꯤꯗꯣ ꯈꯣꯏꯗꯣꯛꯑꯝꯃꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯍꯥꯏ ꯑꯅꯤꯔꯛ ꯍꯟꯅ ꯈꯣꯏꯗꯣꯛꯄꯁꯤꯅ ꯄꯣꯠ ꯊꯥꯕ ꯌꯥꯔꯣꯏꯅꯀꯣ ꯑꯗꯨꯅ ꯃꯊꯪꯗ ꯃꯣꯏ ꯑꯃꯨꯛ ꯑꯍꯨꯝꯂꯛꯀꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯃꯨꯛꯇꯪꯒ ꯈꯣꯏꯗꯣꯛꯍꯜꯂꯣ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯂꯩꯕꯥꯛꯁꯨ ꯎꯐꯨꯟ ꯁꯥꯔꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯖꯅ ꯅꯣꯏ ꯄꯣꯠ ꯊꯥꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯃꯣꯏꯒ ꯍꯪꯅꯔ ꯈꯣꯠꯅꯔꯒ ꯇꯧꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯊꯥꯗꯣꯏꯅꯦ ꯃꯌꯥꯝꯀꯣ ꯄꯣꯠ ꯊꯥꯕ ꯈꯣꯠꯄꯗꯣ ꯃꯌꯥꯝ ꯍꯌꯦꯡ ꯂꯣꯏꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒ ꯑꯩꯅ ꯊꯥꯗꯣꯏꯁꯦ ꯀꯣꯂꯤ ꯍꯋꯥꯏ ꯊꯥꯒꯅꯤ ꯑꯥꯂꯨ ꯊꯥꯒꯅꯤ ꯍꯪꯒꯥꯝ ꯊꯥꯒꯅꯤ ꯑꯗꯒꯤꯗꯤ ꯃꯣꯇꯣꯔ ꯍꯥꯏꯗꯤ ꯑꯩ ꯃꯈꯜ ꯁꯨꯅ ꯂꯣꯏ ꯊꯥꯒꯅꯤꯀꯣ ꯀꯣꯕꯤ ꯊꯥꯒꯅꯤ ꯃꯣꯔꯣꯛ ꯊꯥꯒꯅꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛ ꯈꯔ ꯇꯧꯔ ꯊꯥꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯅ ꯁꯤꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯁꯤꯒ ꯀꯩꯅꯣ ꯁꯥꯔꯝꯕꯗꯣ ꯎꯔꯤꯒꯤ ꯐꯥꯂꯣꯡ ꯄꯤꯔꯝꯕꯗꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯋꯥ ꯀꯩꯀꯥ ꯃꯌꯥꯝꯗꯣ ꯇꯥꯕꯗꯣ ꯇ꯭ꯔꯦꯛꯇꯔꯁꯤꯅ ꯈꯣꯏꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯊꯩꯖꯜꯂ ꯈꯣꯠꯆꯜꯂꯒ ꯇꯧꯔꯒ ꯊꯝꯃꯤꯅꯤꯀꯣ
Hello mayam khoi daga bungo ga silja chalui bako ngasi se do khoi da khoi bungo gi kaino magi adar kaino do soi na ko adugi sema chat pane ba soi bana te da mai do ai jaw ro ko du ai jaw bu do bar certificate ka manana ba ge na ko adugi silchar si chalui bako ado hale hojik se aduga jamna nusiba khoi gi kay hagani aigi khoi angang singi aigi ko memorable loigadaba adumaina nungsiba photos khara ngasi se kana tawre ba frame chalhale ba ko ado jenghalake mayam khoi cha sing ai jani gi ko pi ngagi mogi cuteness oiba mogi masak nungsi ba adu do jenghalake ba ko yam nungsigra jani mayam aina ka khara na ha oiringai gi haidi khara sahi ga kunthra manung leiringai gi ne ba 30 manung da leiringai gi ne ba ado jenghalake tatana ko photo mari khang ne ba ko kana tawre ise frame chalai ise do jenghalake ko mayam siga leire ko iga bungo gane sise khoya bungo pi ngai ge nungsidra yengo samaina mogi laibakta bindi pakna samaina muba number se asise khoi gi kai hani nazar jangdana bagi ne hai ba ko aduna khoi bungo se pi ngai daina samaina bindi yam pak pangan bi ba ko asi se khoi mai cha si gi photo se kadai tano ha ba da big bazaar da ne ba ko big bazaar shopping do chatpa du da khwani se samaina to namak pa ne ba ko nungsidra khoi bungo yam nungsi bane pi ngai da ko khoi bungo gi nungsi ba photo jam na le ba ko ado mayam mathang mo tai su frame yam chalakani ba ko adi do ga mayam dum share tawrake siga leira imai cha ai siga sahi aina siga sahi oi dei se 30 28 adumaina oigani ba ko ai se yam ngana yum pale aduna siga yam na ha oi ko mayam aduga sidana mamu leire asina khoi abungo ga icha thoibi ga ne icha thoibi ga ne ba ko asina mu photo se khatang mayek seng ba wale mayek seng ba si je khara wale ba ko do asi first time khoi gi icha thoibi gi magi school chatpa nimita ina dum nusina photo lahobane ba ko magi memorable oi jana ba gi haina ado mayek seng badi khatang ni wale du ga sune machino pa si am sidra adu du gi ena nuksiman bagi ko asise sigi keno se capture ta hoine ba ko ado khoi cha thoibi gi first time ni ko sigi nimi siga ni mana school chat khri se ahan be school mana chali se ko nursery tam ba ko sigi chahi siga adu dune yam nuksibane ma se ko duga next asida leira asisina khoi cha thoibi na jagoi saba chatpa ko jagoi saba chatpa da aina sisu nambi hobune ba ko photo je ko do khoi cha thoibi di yam pi ngai degi ma dum jagoi saraga la e ba ko aduna ma jagoi khra dum pamba ina su pamja bani na ko ina dum jagoi sa haning bagi du pi ngai degi dum ma se jagoi dum saraga la e ba ko asima tam je ma chahi taruk dumaina chahi taruk dumaina leiram gani si batam jida ko ado asisu samaina frame challe aduga matang samai thamge ko ako matang samaina thamsi aduga mathang dana si aigi cha thoi bine si sumayam sidra yengo asisu koi cha thoi bina asigadi chahi manga mu phabagi matam gine ba ko sisina khara ngang wai ngai gi do samaina mamai ga je koira me ba koi cha thoi bise aduga hojiti mamai re sangdokre adagi samaina dub kala ga makhut masa ka dub laudra jengo pi ngai da masa dum phaye ba ko ma se da chawra kan di masa se mayang sum kangjan gre ko asiga su masa phabani akoi gi tribal gi angang sing man buni ba ko rasi ga khra watak tawraga adagi dak lawu do mai oi bani ba ado asiga su masa se phari ba ko ma ado ma se siga sina ai pam da khoi pam da ne sina jum da khoi jum da nate ko I pam da khoi gi ta chau macha nu pi ga tacho macha nupi ga aigi bung macha nupi ga maga sana ba ko sari setpi sana ba du da ne aina samaina ma se yam nuksi ba ko adai da aina ne sigi picture sima capture ta hawini ba ko adum nuksi man ba gi ko aduna frame loi chanbi re khoi da na kui re ba ko photo je pi gi puja mamang da photo je pi gi bane kan ta ba gi frame chan ba gi ado loi ba di kui ra ba khoi na chalu ba ngam da ba ko do nga sidi khoi da chalu re ba ko chat ba ya da ba gi bungo gi adar card sem ba gi ko aduna pure nga si loina da mayam punna mu loi je ngala ke yam sida lei de loina ko ado yam nuksi ko mayam samaina capture to aina tau ja hobagi ko ngasi samaina angang sing sigi memory oi jabagi leiba phangjare bu ko da yam harawi samaina tau base da mathang da sune samaina frame yam chan gine ko photo yam lei frame chan ga da ba ado dum yam da je ngala ke ko
ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯑꯩꯅ ꯁꯤꯒꯤ ꯔꯦꯛꯁꯤꯗ ꯑꯣꯏꯅ ꯊꯝꯖꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯅ ꯑꯕꯨꯡꯉꯣꯅ ꯅꯔꯁꯔꯤ ꯇꯝꯃꯤꯉꯩꯒꯤꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯏꯆꯥꯊꯣꯏꯕꯤ ꯂꯩꯔꯦ ꯆꯍꯤ 5 ꯐꯥꯔꯛꯄꯒꯤꯅꯤ ꯃꯥ ꯁꯤꯁꯦꯀꯣ ꯑꯗꯨꯒ ꯑꯁꯤꯗ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯐꯣꯇꯣ ꯀꯩꯀꯥ ꯂꯣꯏ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯐꯣꯇꯣ ꯃꯔꯤꯁꯤꯗꯤ ꯁꯤꯒꯩꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯕꯨꯡꯉꯣꯒ ꯑꯩꯒꯒꯤ ꯐꯣꯇꯣꯗꯣ ꯑꯗꯨꯒꯤ ꯐꯣꯇꯣꯗꯨꯗꯤꯀꯣ ꯑꯕꯨꯡꯉꯣꯅ ꯑꯁꯤꯗ ꯊꯝꯒꯅꯨ ꯃꯃꯥ ꯃꯥꯒꯤ ꯂꯥꯏꯔꯤꯛꯀꯤ ꯇꯦꯕꯜꯗ ꯑꯣꯏꯅ ꯊꯝꯖꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯥꯅ ꯑꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯩꯈꯣꯏ ꯗꯥꯗ ꯃꯥꯅ ꯍꯥꯏꯔꯒ ꯄꯄꯥ ꯑꯁꯤꯒꯤ ꯐꯣꯇꯣꯁꯦ ꯁꯨꯃꯥꯏꯅ ꯐ꯭ꯔꯦꯝ ꯇꯧꯔꯒ ꯆꯤꯡꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯃꯥꯅ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯃꯥꯅ ꯃꯄꯥꯗ ꯄꯤꯖꯕ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯂꯩꯁꯥꯔꯤꯉꯩ ꯐꯣꯇꯣꯅꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯅꯝꯈꯤꯕ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯁꯤꯒ ꯆꯍꯤ 12 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯖꯔꯤꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒꯤ ꯇꯦꯕꯜ ꯀꯣ ꯑꯗꯣ ꯃꯥꯅ ꯁꯤꯒꯤ ꯐꯣꯇꯣꯁꯤꯡꯁꯦ ꯃꯥ ꯊꯝꯖꯩꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ